Jiri Lamtai Khunou Da Kuki militantsingna Nomai Kapsilakhre ngasi nungthil pung ani khara helakpa duaida Jiribam district ki manung channa laiba Boro Bekra police station ki manung channa laiba Lamtai Khunou Da Kuki militantsingna Nomai round kya Kapsilakhre Thogdogaduda asok ofan yawbagi paudi phangde haidi press na phangba pauda ngasi nungthil Jiribam headquarter dagi kilometer kuntragani thoirom chalaga laiba Lamtai Khunou Da Kuki militantsingna Chaudhuri Kalawba haiba marna namna khundaba maphamdagi Nomai Kapsilakhibani hariba mafam adu mahausagom Boro Bekra police amadi CRPF ki combined team na routine oina frisking checking sing chathaduna lakpani combined team asina frisking checking chatharamlaba matung anoba person khara sindok chinjin taunanaba sarak siringai talakta kuki kulai paiba singduna Lamtai Khunou tamna Nomai round khara kapsilamlaga mafam adu thadokuna chenkibani thogdo adugi matungda Jiribamgi makok thongba police officer sing CRPF ki commandant na chingba sing mafam adu changsinduna pamdaba thogdok thoktanaba mikup na hom sing na senakre hariba mafam asi kuki militant sing na Nomai kapsilakpa si tharaga ngasigi asina thengkhang marirak sure mamang thakta su kuki militant sing aduna Nomai kapsilambada miyoy amata aso apan yawkhide hairi hiram asiga mari leinana khulasigi khonja sing na hairakpada Lamtai Khunou da leiriba mitai gi yum umudra marphurom asi singlambi da chatuna sel tanbagi thabak chatharakpani state asida thogliba irang asina maram oiduna ngasidi khonja sing asi singda chatuna sel tanba ngamdre khonja sing kharadi thogliba irang asida aso apan nangdanabagi damak mafam aduga tainabada leiriba Assamgi hojai amadi silsarda yum thadokuna chatkiba miyoy singsu yaure hairi counter blockade hauragani Manipuri thogliba irang asiga mari leinana January 13 dagi Tengnopal district ki Kuki volunteer force singna More da leiba state force commando singda sana thangnaba polam piba yaroi haiduna More da leiba dukan singda kihanbagi thong sathakhiba adu akanba mongda condemn tawi hiram asiga mari leinana Maitai coordinating committee Tronglaubi Torbung and Waikuro ki president Yumnam Tombana ngasi tera khongchangwida pangtokkiba pawgi mifam amada phongtokkibada More da leiba state force singda sana thangnaba polam sing piba yaroi haiba thawong asi matung Chathadanaba Kuki militant sing da khangalagli Manipur leingana Kuki militant sing na chathariba thawong kudakta lefalu masina taba taragadi committee asina state force ki mathakta thamlagliba thingba lauthoktriba phawa February 8 dagi Suchanpur district ta chana thangnaba polam sing pusinbagi thabak sing thinglagani haina phongdokhi pawgi mifam adada committee gi advisor singsu yawkhi dukan thong lolo hairobagi More da Kuki nupi singna AR da Thomjinkhre More da curfew loro matung Assam Rifles na yonba dukan ama thonglon silu harobagi damak More gi Kuki nupi singna IB da leiba manga suba AR gi gate mamang da thomjinduna khongjang changsinkre press na phangba pawda ngasi ayuk pung 6 dagi pung 8 phawba Tengnopal district magistrate na More town da curfew komthokhi curfew matam loiraba matung ayuk pung 8 helaba phawba More gi gate number 1 lom da leiba mission ground kaithel da yonba dukan ama thong hangduna lei haibagi damak lambi da ROP chaliba Assam Rifles na curfew matam hele haiduna dukan adubu thonglon sinnaba haiki dukan phamliba miyoy aduga Assam Rifles ki person singa awai kum taunabadagi dukan aduda kari pot yolibano haiduna Assam Rifles ki person singna checking chathabada dukan adu yonba oirambani yolamliba dukan adugi mapu adubu Assam Rifles na mafam aduda phuba saiba tawbaga loinana aina yadaba maongda yolamba sing phagatki thogdog adugi matungda More da leiba Kuki jogi nupi volunteer sing tholaktuna IB da leiba manga suba AR gate ta leitum langsin bata natana gate adubu thinbagi khongjang changsinki khongjang aduda pamdaba thodok thoktanaba gate manungda leiramba Assam Rifles na khongjang changselagli nupi sing adubu mafam adu thadoktuna chatkinaba kyara khanna haiki madu phawda nupi sing adu handabadagi More da mathau tawriba rapid action force ki personnel sing Assam Rifles gate mamangda lakhi tawdo aduda Assam Rifles ki commandant laktuna nupi sing adubu mayum da hankinaba wafam thamki loinana masing yamlaba rapid action force ki personnel sing da natana officer sing IB ki gate mamang aduda lakpodagi khongjang aduda saruk yarambi Kuki nupi sing adu mayumda tamna hanaki panba yaribadi More da mathau tawriba state force sing da ising yauna chanaba polam amada piba yaro haiduna Tengnopal village volunteer force na khangan kharba matung More gate number 1 da leiriba morning bazaar da mahausagumna dukan thong hangduna leirakhibani adubu state force ki mamang oiramna leiriba More gate number 2 gi evening bazaar da tha asigi ahumdagi dukan thong amadi potpham phambising amata hangdana lakhibani hairiba kaithel asida maitai pangal Tamil furup ki miyoy
ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯗꯨꯀꯥꯟ ꯐꯝꯂꯝꯕꯗꯨ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯅ ꯊꯝꯂꯛꯈꯤꯕ ꯑꯊꯤꯡꯕ ꯑꯗꯨꯗꯒꯤ ꯗꯨꯀꯥꯟ ꯊꯣꯡ ꯑꯃꯗꯤ ꯄꯣꯠꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯥꯡꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯣꯔꯦꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁꯄꯤꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯔꯨꯇꯤꯟ ꯅꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯕꯤꯂꯤꯅꯤꯌꯔ ꯑꯃꯅ ꯀꯨꯀꯤꯖꯣꯁꯤꯡꯗ ꯐꯟ ꯊꯥꯗꯔꯤ꯫ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯤꯕ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯒꯔꯤꯗꯒꯤ ꯑꯃꯦꯔꯤꯀꯟ ꯁꯤꯇꯤꯖꯦꯟ ꯑꯣꯟꯈ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯕꯤꯂꯤꯅꯤꯌꯔ ꯖꯣꯔꯖ ꯁꯣꯔꯣꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯁꯔꯆ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯦꯛꯁ ꯔꯣ ꯑꯣꯐꯤꯁꯥꯔ ꯑꯦꯟ.ꯀꯦ. ꯁꯨꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯦꯛꯁ ꯔꯣ ꯑꯣꯐꯤꯁꯥꯔ ꯑꯦꯟ.ꯀꯦ. ꯁꯨꯗꯀꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯈꯤꯕꯗꯤ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯥꯛ ꯁꯟꯅ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯁꯦꯜ ꯄꯥꯏꯔꯕ ꯍꯪꯒꯔꯤꯗꯒꯤ ꯑꯃꯦꯔꯤꯀꯟ ꯁꯤꯇꯤꯖꯦꯟ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯕꯤꯂꯤꯅꯤꯌꯔ ꯖꯣꯔꯖ ꯁꯣꯔꯣ ꯆꯍꯤ 32ꯅ ꯆꯥꯎꯅ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔꯗ ꯐꯟꯗꯤꯡ ꯇꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯐꯟ ꯊꯥꯗꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯔꯁꯅꯦꯜ ꯐꯟ ꯀꯌꯥ ꯑꯃ ꯂꯣꯟꯅ ꯊꯨꯝꯅ ꯈꯣꯝꯒꯠꯅꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛꯅꯤ꯫ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯇ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯑꯥꯏꯟ ꯀꯥꯏꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯑꯃ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯕꯨ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯧꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤꯗ ꯃꯊꯧ ꯍꯥꯞꯂꯤꯕ ꯖꯣꯔꯖ ꯁꯣꯔꯣ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯃꯤꯁꯅꯔꯤꯒꯤ ꯃꯤꯡꯗ ꯊꯥꯏꯂꯦꯟ, ꯕ꯭ꯔꯤꯇꯦꯟꯒꯤ ꯕꯦꯡꯛꯁꯤꯡ ꯅꯣꯡꯃꯗ ꯊꯨꯒꯥꯏꯕ ꯉꯝꯈꯤꯕ ꯁꯤꯡꯊꯥꯅꯕ ꯌꯥꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯊꯑꯣꯏꯅ ꯁꯤꯜꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯅ ꯀꯨꯞꯊꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫